ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯠꯊꯈꯤꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯏꯆꯤꯟ-ꯏꯅꯥꯎ 6 ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯈꯣꯡꯖꯪ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯥꯇꯣꯝꯕꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯂꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯔꯕ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯊꯨꯕꯗ ꯊꯥꯗꯣꯛꯍꯜꯂꯛꯎ, ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯆꯠꯊꯕꯅꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯃꯅꯨꯡꯗ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯄꯣꯠꯂꯝ ꯄꯨꯕ ꯌꯥꯔꯣꯏ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯈꯛ ꯅꯠꯇꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 6 ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯀꯛꯀꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯡꯃꯩ ꯔꯥꯎꯟ 9 ꯔꯣꯝ ꯀꯥꯞꯊꯣꯛꯂꯝꯂꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯧꯖꯥꯡ ꯇꯦꯛ ꯑꯃꯗꯤ ꯖꯥꯗꯣꯡꯅꯥꯡ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 9 ꯔꯣꯝ ꯕ꯭ꯂꯦꯡꯛ ꯐꯥꯌꯔ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯇꯥꯛꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯖꯧꯖꯥꯡ ꯇꯦꯛ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯁꯤ.ꯑꯦꯝꯅ ꯃꯈꯥꯜ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡ ꯎꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯀꯌꯥ ꯆꯥꯗꯦ, ꯐꯥꯈꯤꯕꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯁꯤ.ꯑꯦꯝ꯫ ꯀꯨꯀꯤꯒꯤ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯅꯥꯒꯥꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯅꯥꯒꯥꯒꯤ ꯃꯤꯌꯥꯝꯒ ꯎꯟꯅꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯣꯟ ꯕꯥꯏꯐꯩꯗ ꯃꯈꯣꯏ 19 ꯐꯥꯖꯤꯜꯂꯨꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ 12 ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ 6ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯪꯂꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏ, ꯂꯩꯁꯤꯑꯣ ꯀꯩꯁꯤꯡ, ꯖꯪꯍꯦꯝꯂꯨꯡ ꯄꯥꯃꯩ, ꯔꯥꯝ ꯃꯨꯏꯕꯥ ꯖꯦ, ꯀꯨꯃꯣꯁꯥ, ꯈꯁꯤꯝ ꯕꯥꯁꯨꯝ ꯑꯃꯁꯨꯡ ꯍꯩꯈꯥꯝ ꯗꯤꯡꯒꯣꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁꯤ.ꯑꯦꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒ ꯇꯝꯄꯥꯛ ꯂꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏ 6 ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯆꯝ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯅꯥꯡꯕ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯥꯒꯥ 6 ꯐꯥꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯃꯤꯑꯣꯏ 4 ꯐꯥꯔꯦ꯫ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯁꯤꯃꯣꯜ ꯆꯋꯥꯡꯂꯤ ꯀꯧꯕ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯈꯥꯜ ꯈꯨꯜꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯡ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥꯟ ꯔꯦꯄꯤꯗ ꯆꯔꯆꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯎꯅꯈꯤ꯫ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯑꯣꯏ 35 ꯂꯩꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯚꯤꯂꯦꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯀꯦ.ꯁꯤ.ꯄꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯇꯥꯏꯕꯪꯉꯥꯟꯕ ꯗꯦꯜꯂꯤꯗꯒꯤ ꯐꯥꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯛꯆꯤꯡꯗꯒꯤ ꯐꯥꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯀꯦ.ꯁꯤ.ꯄꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯆꯦꯌꯔꯃꯦꯟ ꯇꯥꯏꯕꯪꯉꯥꯟꯕ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯍꯟꯗꯛꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦ.ꯁꯤ.ꯄꯤ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯑꯦꯂꯤꯌꯥꯁ ꯇꯥꯏꯕꯪꯉꯥꯟꯕ, ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯜ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯈꯤꯕ ꯑꯄꯨꯟꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜꯗ ꯃꯤꯂꯤꯇꯦꯟꯠ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯑꯔꯣꯟꯕ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯅꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯗꯦꯜꯂꯤ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯀꯌꯥꯗ ꯃꯥꯌꯣꯛꯅꯔꯤꯕ ꯇꯥꯏꯕꯪꯉꯥꯟꯕ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯆꯥꯔꯖ ꯀꯌꯥꯃꯔꯨꯝꯁꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯊꯣꯛꯆꯣꯝ ꯇꯣꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯝꯖꯥ 2019ꯗ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯃꯍꯥꯛ
mahak senei masida sunatana miyamdagi nam haduna sel khaiba kihan khanganbana chingba kayadasu senei mahakpu wahang pahang chathabada Kaksing district ki mafam amada yamlaba khusukulaising amasung militant ki thabak thauramda sijinaba machak mathum kaya marum losinduna thamle haiba khangmangamki mafam aduda operation chathabada AK-56 rifle ama insas rifle khara self loading rifles SLR khara M4 rifles khara light machine gun khara sufagat pangamle masigi sumathakta security personnel singna high explosive bomb yankai matoi para bomb ani detonator taraga matoi masung lethot shell sing phangbangamki pumnama asigi mathakta tongan ba makhlgi kapayariba nongmai maru lising ani ahangba magazine sing bag sing trapolin cells GO Airtel gi sim card sing Redmi 13C mobile phone amas recover tawba ngamki mangondagi fariba khusukulai sing adu hauji Manipur thokliba irang singda Chennai haina police na maral siri panbayabadi kangleipak community party amasung Manipur da base soba tongan ba lal habru kayamarum anti logi makada ben tawna lairibani makhoi namduna miyamdagi sen khaiba mihat mipun gi thodok kayada su Chennai hairi Proxy war khudakta lepkadabani Kuki lamhenba sing phajingadabani kumja 1940 gi May 19 da Moirang Multipurpose Higher Secondary School gi mahiroi ohum police na hatkiba thawdo adubu ningsingba oina 38 suba students Emancipation Day gi thoram Moirang Kheru Mandapta MSU District Committee na sindina pangthokre thoram adu student union asigi President Bruce Pebamna Chief Guest District asigi President Vishal Konzengbamna President Fox Bisnupur District ke Advisor RK Leima Ipom Bisnupur District ke President Wahengbam Bobby amasung MSU Bisnupur District Committee ke hanagi President Signing Khangembamna Guest of Honor Sing oina sarugyaki thoramaduga mari lenina Bruce Pebamna hai India government na lamda masida chathariba proxy war khudakta lepkadami Kuki lamhenba sing phajinduna ingtappa phibam ama purakadabani chindana Manipur gi ngamkhai kaheloi haiba aduga historical identity da singkup tana yankhairaga thamli makhoi masel hatok na hali apunba haibadu lehende masi thengana ba emsu na hona khigani Manipur gi oina tongan ba isu kaya laikhiba maru oina afaspa na Manipur bu khamthengna wahan khiba decade 19 Marfunipan gi matam asina maram moiraga emsu na ingkumja 1910 gi me 19 dagi hauna ngasi phawba chai khudingi leptuna me 19 bu mahiroi singge hakkan ba numit haina pangtokna lakli haike Manipur cadre natrabasu DGP ohenana bab Supreme Court na ayaba pikre Manipur kadargi nataba IPS officer amabu state asigi DGP ohenabagi matangda Supreme Court na ayaba pikre Chief Justice Surya Khan Justice Jaimala Pakachi amadi Justice Bipun M Pajoli gi bench na hiramasi gi matangda order ama piki DGP Rajiv Singh thabaktagi pothakraba matungda Manipur gi DGP oinaba Manipur cadre gi matik chaba officer leitre haina state lengangna wakalakraba tungda Supreme Court na atopa cadre officer ama bosera sigi DGP ohenana bakhangalakibani Additional Solicitor General Aishwarya Bhati amasung Solicitor General Tusarna court phongdokibagi matung inna May 18 da DGP Rajiv Singh thabaktagi potharagani charangna bafibam amada leigiba state asida DGP gi thawpuna ba Manipur cadre gi matik chaba officer amata thiba phangdra haina su court ta phongdokhi Tripura gi cadre gi IPS officer oiriba Rajiv Singh Kumja 2019 gi June 2 dagi Manipur gi DGP gi oina thawpurakibani Israel gi air strike ta Lebanon da Miyoi 12 ki mathakta sikre Nompok Lebanon da leiba khungang amada Iran gi proxy terrorist group Hezbollah target tawguna Israeli Force na air strike tawda Miyoi 12 sigre haina pawgi so singna hairi Lebanon gi sarkar na chalaiba National News Agency NNA gi report matung ina air strike adu Beka Tampaki Mas Ghara khungang da tawkibane hairi Lebanon chinba thungna Hezbollah gi site da attack yamna kansin naba Israel gi Prime Minister Benjamin na ayaba pikraba matungda Nongpok Lebanon gi khungang da target tawkibani Israeli military na phongdorakhiba matungena Nongpok Lebanon da Hezbollah gi infrastructure target tawki hairi
ꯈꯥ ꯂꯦꯕꯥꯅꯟ ꯑꯃꯁꯨꯡ ꯑꯋꯥꯡ ꯏꯖꯔꯦꯂꯤ ꯇꯥꯎꯟꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯏꯖꯔꯦꯂꯤ ꯒ꯭ꯔꯨꯞꯁꯤꯡꯗ ꯍꯤꯖꯕꯣꯂꯥꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯂꯤꯇꯔꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡ ꯀꯟꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ ꯍꯤꯖꯕꯣꯂꯥꯅ ꯑꯅꯧꯕ ꯐꯥꯌꯔ ꯑꯣꯞꯇꯤꯛ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯁꯤꯜ ꯑꯁꯤꯗ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯤ ꯈꯔ ꯀꯟꯅ ꯈꯨꯠ ꯊꯥꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 2ꯗ ꯏꯔꯥꯟꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯍꯤꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯨꯕꯗꯒꯤ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯊꯣꯛꯂꯛꯄ ꯂꯥꯟ ꯑꯁꯤꯅ ꯂꯦꯕꯥꯅꯟꯗ ꯃꯤ ꯃꯤꯂꯤꯌꯟ ꯑꯃꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯇꯥꯈ꯭ꯔꯦ꯫ ꯂꯥꯜ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯦꯕꯥꯅꯟꯗ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯅꯝꯅ ꯃꯤꯑꯣꯏ 2,135 ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ 9,700 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯏꯔꯥꯟꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ $US ꯕꯤꯂꯤꯌꯟ 23 ꯔꯣꯝꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯁꯦꯃꯤ-ꯑꯣꯐꯤꯁꯤꯌꯦꯜ ꯇꯥꯁꯅꯤꯝ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯤꯝꯒ ꯅꯛꯅꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡ ꯄꯜꯂꯗꯨꯅ ꯇꯥꯁꯅꯤꯝꯅ ꯍꯥꯏꯈꯤ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯒꯤ ꯃꯔꯛꯇ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯏꯟꯠ 13ꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ (MOU) ꯑꯃꯒꯤ ꯇꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ-ꯊꯨꯝ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ MOU ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯐꯪꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯐꯝ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁ꯭ꯄꯤꯀꯔ ꯃꯣꯍꯝꯃꯗ ꯋꯥꯀꯥ ꯀꯥꯂꯤꯕꯥꯐꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯇꯥꯔ ꯈꯣꯡꯆꯠꯀꯤ ꯄꯥꯟꯗꯝ ꯏꯔꯥꯟꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ $US ꯕꯤꯂꯤꯌꯟ 12ꯒꯤ ꯂꯟ-ꯊꯨꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯍꯟꯅꯕ ꯂꯝꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯀꯥꯟꯅꯕ ꯐꯪꯏ ꯑꯃꯁꯨꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯥꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯐꯩ ꯑꯃꯁꯨꯡ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯄꯨꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯇꯁꯀꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯌꯦꯡꯂꯒ ꯏꯔꯥꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯡꯂꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯀꯇꯥꯔꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯔꯥꯟꯒꯤ ꯂꯟ-ꯊꯨꯝ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯅ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯄꯜꯂꯗꯨꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯍꯥꯏꯈꯤ ꯇꯦꯍꯔꯥꯟꯅ ꯑꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯡ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯁ꯭ꯇꯦꯖꯁꯤꯡ ꯆꯦꯛꯁꯤꯟꯅ ꯃꯦꯅꯦꯖ ꯇꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯇꯤꯝꯒ ꯅꯛꯅꯕ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯄꯜꯂꯗꯨꯅ ꯏꯔꯥꯟꯒꯤ ꯁꯦꯃꯤ-ꯑꯣꯐꯤꯁꯤꯌꯦꯜ ꯐꯥꯁꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯊꯥꯗꯣꯛꯄ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯤꯀꯟꯗꯤꯁꯟꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯃꯈꯜ ꯑꯃꯠꯇ ꯏꯔꯥꯟꯅ ꯁꯥꯅꯔꯣꯏ꯫ ꯇꯦꯍꯔꯥꯟꯗ ꯏꯔꯥꯅꯤꯌꯟ ꯑꯃꯁꯨꯡ ꯀꯇꯥꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕ ꯃꯇꯨꯡ ꯏꯁꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯄꯤꯀꯔ ꯃꯣꯍꯝꯃꯗ ꯘꯥꯔꯤꯕꯥꯐ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯒꯆꯤ ꯌꯥꯎꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯈꯣꯡꯆꯠꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯇꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯟꯗꯛ ꯆꯌꯣꯜ ꯈꯔ ꯄꯥꯀꯤꯁꯇꯥꯟꯅ ꯄꯥꯏꯈꯠꯂꯤꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯃꯦꯍꯔꯅ ꯍꯥꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯘꯥꯂꯤꯕꯥꯐꯅ ꯀꯇꯥꯔꯒꯤ ꯏꯃꯤꯔ ꯁꯦꯈ ꯇꯥꯃꯤꯔ ꯕꯤꯟ ꯍꯥꯃꯗ ꯑꯜ ꯊꯥꯅ ꯎꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯇ ꯅꯠꯇꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯂꯧꯊꯣꯛꯅꯕꯁꯨ ꯈꯟꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯦꯍꯔꯅ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫